Good morning. Ngasigi video yang minarase ngasi thangju numit ko. Thangju numit se akoigi number hairagana 93 lere color da hairagana black natraga purple sin abiba yare ko. Ado ngasi se keno su oibanina new moon su oibanina haidi manifestation adum tawbiba yai ko. Ado aina ngarang nahan ki video da hap from ne ko haidi kai tawba yagadage habado ngasigi numit se da ko. Ado sida ahambada card ki message ye minarase aduga timing so haijar age ko to sidagi 3 cards lokthok jarage ko card number 1 2 3 ko 3 sidagi amma khanbirase ahambai se khansira natraga ani shubai se khansira natraga ahum shubai se khansira haibado Ngasigi oinadi card se yamna positive oina adum lae ko ngarang su yamna positive oina lakhibane ngasigi sum judgment gumba la ise sida ko judgment gumba la agadi ayet apan gumba laigiba pot gumba oiragadi ko ngasi se phaba adumba su leire ko aina hojik khaliba pot aina tauge haina khaliba do ngasigi oina adudo pangthokpiyo ko sida aduga amana kero tawe ko ani shubagi sina thabak anauba hobada thabak anauba hoba haradi kaino hamatam sam new beginning gumba sida laise ko hadi akoina zero full card la ko matam se zero har ko matam da new beginning ne basida aduduna hadi thabak anauba kaino gumba hobiba akaiba kemta leite ko aina khallaga leiriba poto hadi risk leigani di khalle risk leigani khallaga sudum tauge haina khallaga di taubiba ahum subagi sina ko ahum subagi sen star ko the star haiba card se like ko star se la ko matam se the hope thamo hai ko hope thamo motivated oyo shai thanda yamna motivated oyo hope thamo faith thamo thajaba thamo aina ngasi manifestation ga tawdoriba ko toriba mayam se loina mak successful oigani ko haiba ge adugi belief thamo ko aduga ama timing se na ko ayuk ki pung 3 ka minute 38 daina pung 9 ga minute 3 phawum leire adagi amu pung 13 dagi na nundhin gi pung 3 ga minute 19 phawum leire ko adagi mariga minute 9 daina pung 3 ka minute 19 phawum leire duga nungdangi na pung 8 ka minute 35 dagi na nung ahingi pung 12 ga minute 19 phawum leire ko asisina ngasi gi oina afaba timing adu sida leire khoigi ngasi gi video se ko adu saturday se yaringai cleansing gumba se am tawbiyo ko hade salt water hapaga adum haibudi haire ko thangjo khudinge na salt water toroga white thokpa iruja thokpa suguma mayam adagi long karpur ke ka mai thad on haiba se long karpur ga mai thado ko je kamain tawge da energy phataba loina lokthokpa yum dagi ko aduga hade khoin aina leiriba environment to haitare toxic of environment ne khala se ko adudo pura clear ohen bado toxic ngasai gi toxicness to aduduna suguma mayam se tawbibe ko thangju numita khuna tawba yaba na haragade adu sida leire ngasigi card message ma'am thank you